ngasisu mayamgidamagta yamna nungairaba phungawari khara puduna lakchari phungawari singasi phungawari singbul hairiba larik adudagi khangatcharaga semjabani phungawari singasi pathokcharakpa matamda wahai wata soikhi lankhiba yawarbasu tabiriba khwai khibigna chauna ngakpigani hawjik ahanbada mayamda khudol tamjari phungawari numit amadi yenba Malem Prithibi asi ihan hana semlakpa matamda numitna langtrik langna maibulgi matawgumna akanba maisaga loinana thoklambasi ubada thawai panba pumnamakna yamna wanaraboire numit thoktrabadi pharani haiduna mayam kanna wakatnare wakat asi tana tana numit saurabasu sauna mahaki mathau adumak pangthoklami adubu nongmadi thawai panba mayam punsinaraga numitta asumna hairaklami he numit nahak amuk hana thokpiranu asi haina haijaraba adudadi numit adu hairiba numit adudagi hauna numit thokpa lepkhre pataldagi amuk hana phaugalakkhidre malem prithibi pumba asi amambana kupsinkhre matam kharadi thawai panba pumnamak tumba kaidre hainaduna yamna haraunare adubu numit thoktaba aduna matungda awaba khudong thiba kayamuk thohalakpa yaba haiba adudi makhoina karisu khantharuba leite numit thoktaba humni suba numit adudadi thawai panba sing ado makhoigi aranba masak adu khangjarakle samalli nganmalli haiduna numit pu karigidamak maral siruba haiba wakhalna makhoi yamna ningamlaktre mamduna ta laikhiba maramna thawai panba pumnamak aram khawrangba kanna phaurakle hana paiduna thamjil hauba thawai panba khara nattana ateidi chara loine henare thawai panba pumnamak awaba haibadu oire makhoi masel maral pangsida sijinai amaga amaga khannaduna ta tokle waribasi karamna koknabani haiduna pambai kana amatana puthokpa ngamdre hena hena awaba tasilakadaba asi uraduna makhoi mayam punsinnaduna numitta amuk hana thokpiro haijarunaba thawai panba ama thaba lepnare mi sa ucheki mahut sinba mayam mathang mathang thaduna haijarubabu numitna yaba leikhidre yamna sauna asumna khumlaklami yengu thawai panba sing sembibu mapu mahakna pibiba sintha matung ina ai hakna nakhoigidamakta nangal amadi maisa pibibani awaba khudong thiba kaya mayoknarbasu tuminna asum khangdunata ithau pangthorakpani nakhoi mayamdi aigidamakta kari tawbikhre nakhoina aihakpu tawbimal khangba utpagi mahutta nungsa samali mit thaghali haidunata wakatli aihakpu amuk hanna tholaktanaba hairabanina aihaksu tholaktrabanido adubu hawjikti nakhoina thokpa honaduna tawro nakhoigi thabak asida aihakpu amuk hanna yaholanu thawai panba sing adu numitna adumna hairakpa adudadi maya kumle haifam tawfam khangdana halakle mangak kanna amadi khanthadana tawruba thabak adugidamakta makhoi yamna ningamlaktre amaromda numitsu thokpa kauba leitrabanina thawai panba sing adu nongma nongmagi waba asum asum henjilaklami mi sa ucheki mahut sinba khonjel phaba isai sakpa kaya chattuna haijan nonjaba themjaba kaya tawrabadasu numit adubu yahanba ngamkhidre asumna dum khumlaklami malem prithibida lairiba thawai panba sing asigi manungda miyoibana khoina khwaidigi laibak phaba makok thongba kangnupnido adubu nakhoisi mahoksana nasagi oijabata thi kathokpa haibagi pukcheldi amata su chendi wasu yamna ngangalli aduna aihak nakhoibu karisu thajaba ngamde nakhoi wa ai karimta taroi asumna thawai panba singi maru oina miyoibagi mahut sinduna chatkhiba kangbu adusu maithiduna halakhi khara leiraba matungda malem prithibida leiriba thawai panba singna
ꯌꯦꯟꯕꯥꯕꯨ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯑꯣꯏꯅ ꯊꯥꯗꯨꯅ ꯅꯨꯃꯤꯠꯀꯤ ꯃꯐꯝꯗ ꯍꯥꯏꯖꯔꯨꯅꯕ ꯍꯥꯏꯅ ꯂꯦꯞꯅꯔꯦ꯫ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ, ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯗꯕ, ꯃꯁꯛ ꯐꯖꯕ, ꯅꯣꯂꯨꯛꯄ, ꯃꯤꯠꯂꯝ ꯅꯥꯔꯝ ꯈꯪꯕ, ꯍꯥꯏꯖꯕ ꯍꯩꯕ ꯃꯒꯨꯟ ꯃꯌꯥꯝꯁꯤ ꯂꯩꯕꯅ ꯃꯌꯥꯝꯅ ꯌꯦꯟꯕꯥꯕꯨ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝꯂꯛꯂꯝꯃꯤ: ꯑꯩꯍꯥꯛꯀꯤ ꯏꯊꯛ ꯊꯣꯡꯕ ꯃꯌꯥꯝ ꯑꯃ, ꯃꯤ ꯀꯩ ꯁꯖꯤꯅꯆꯤꯡꯕꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯔꯨꯔꯕꯗ ꯐꯥꯎꯕ ꯌꯥꯔꯛꯇ꯭ꯔꯕ ꯑꯗꯨꯗꯕꯨ ꯑꯩꯒꯨꯝꯕ ꯑꯃꯅ ꯀꯔꯝꯅ ꯅꯨꯃꯤꯠꯄꯨ ꯌꯥꯍꯟꯕ ꯉꯝꯃꯨꯒꯗꯧꯔꯤꯕꯅꯣ? ꯑꯩꯍꯥꯛꯇꯤ ꯑꯄꯪꯕ ꯖꯤꯕꯅꯤ, ꯋꯥ ꯉꯥꯡꯕꯁꯨ ꯀꯌꯥ ꯍꯩꯖꯗꯦ꯫ ꯃꯌꯥꯝꯅ ꯑꯩꯍꯥꯛꯄꯨ ꯈꯟꯕꯤꯕꯁꯤ ꯑꯩꯍꯥꯛꯇꯤ ꯆꯨꯝꯗꯕ ꯃꯥꯜꯂꯦ ꯍꯥꯏꯅ ꯂꯧꯖꯩꯗꯣ꯫ ꯑꯗꯨꯃꯛꯄꯨ ꯑꯩꯍꯥꯛ ꯑꯣꯏꯅ ꯆꯠꯂꯨ ꯇꯥꯛꯄꯤꯔꯕꯅꯤꯅ ꯂꯥꯏꯕꯛ ꯌꯦꯡꯂꯨꯕꯗ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯟꯖꯩꯗꯣ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯌꯦꯟꯕꯥ ꯑꯗꯣ ꯐꯖꯅ ꯏꯔꯨ ꯃꯥꯏꯊꯖꯔꯦ꯫ ꯃꯇꯨ ꯃꯃꯦꯟ ꯅꯤꯡꯊꯤꯖꯅ ꯍꯥꯠꯇꯣꯛ ꯈꯣꯠꯇꯣꯛꯆꯔꯒ ꯃꯥꯅ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯍꯣꯠꯅꯔꯒꯦ ꯍꯥꯏꯕ ꯑꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦꯗꯣ꯫ ꯌꯦꯟꯕꯥꯅ ꯅꯨꯃꯤꯠꯀꯤ ꯃꯅꯥꯛꯇ ꯊꯨꯡꯂꯔꯕꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯄ ꯑꯣꯏꯔꯦ: ꯍꯦ ꯋꯥꯡꯊꯣꯏ ꯆꯥꯎꯊꯣꯏꯔꯕ ꯅꯨꯃꯤꯠ ꯀꯧꯕ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯇꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯈꯨꯠꯁꯦꯝ ꯑꯃꯅꯤꯗꯣ꯫ ꯊꯧꯖꯥꯜ ꯍꯩꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯄꯨꯅꯤ꯫ ꯅꯍꯥꯛꯇꯤ ꯅꯁꯥꯒꯤ ꯀꯥꯟꯅꯕ ꯊꯤꯗꯅ ꯑꯇꯩꯒꯤ ꯀꯥꯟꯅꯕꯇ ꯇꯧꯕꯅꯤꯗꯣ꯫ ꯄꯤꯛꯂ ꯄꯤꯛꯂꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯩꯈꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ, ꯃꯇꯨꯡꯒꯤꯗꯤ ꯁꯨꯈꯟ ꯈꯟꯗꯦ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯄꯪꯕꯅ ꯅꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯍꯟꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯕꯤꯕ ꯑꯁꯤꯕꯨ ꯏꯕꯨꯡꯉꯣꯒꯤ ꯑꯆꯨꯝꯕ ꯑꯣꯏꯒꯗ꯭ꯔꯥ? ꯑꯩꯈꯣꯏꯅ ꯁꯤꯡꯉꯝꯗꯕ ꯅꯨꯃꯤꯠ ꯀꯧꯕ ꯏꯕꯨꯡꯉꯣ ꯅꯍꯥꯛꯄꯨ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯄꯤꯔꯛꯂꯅꯨ ꯍꯥꯏꯔꯝꯈꯤꯗ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛꯁꯤ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯈꯪꯖꯔꯛꯂꯦꯗꯣ꯫ ꯑꯄꯪꯕ ꯋꯥꯈꯜ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯏꯕꯨꯡꯉꯣꯕꯨ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯄꯤꯔꯛꯂꯅꯨ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯑꯩꯍꯥꯛꯀꯨꯝꯂꯕ ꯄꯤꯛꯂ ꯄꯤꯛꯂꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯑꯗꯨꯗꯤ ꯌꯥꯍꯧꯗꯦꯗꯣ꯫ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯑꯩꯈꯣꯏꯒꯤ ꯏꯋꯥꯁꯨ ꯂꯧꯕꯤꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯝ ꯍꯧꯗꯣꯡꯁꯤꯡꯅ ꯌꯦꯟꯕꯤ ꯌꯦꯟꯅꯥꯎꯁꯤꯡ ꯐꯥꯗꯨꯅ ꯆꯥꯊꯣꯛꯈꯤꯕꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤ ꯏꯇꯥꯛ ꯇꯥꯛꯁꯤꯜꯂꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯦ ꯅꯨꯃꯤꯠ ꯀꯧꯕ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯊꯣꯛꯄꯤꯔꯛꯇ꯭ꯔꯕꯗꯤ ꯑꯆꯧ ꯑꯄꯤꯛ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯨꯝꯅ ꯁꯤꯕ ꯇꯥꯔꯦꯗꯣ꯫ ꯑꯩꯍꯥꯛꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯍꯥꯏꯖꯔꯤ: ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯋꯥꯀꯠ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯡꯒꯠꯆꯔꯔꯣꯏ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯍꯥꯛꯅ ꯊꯣꯔꯛꯄꯗ ꯑꯩꯍꯥꯛꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯒꯅꯤ: ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯄꯤꯅꯕꯤꯔꯤꯕ ꯅꯍꯥꯛꯅ ꯐꯖꯕ ꯅꯉꯥꯜ ꯅꯁꯦꯛꯀ ꯂꯣꯏꯅꯅ ꯇꯥꯏꯕꯪꯄꯥꯜꯗ ꯈꯣꯡꯗꯣꯏꯔꯛꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛꯅ ꯈꯣꯡꯗꯨꯅ ꯃꯌꯥꯝꯗ ꯇꯥꯍꯟꯒꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯁꯨ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯆꯒꯅꯤꯗꯣ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯄꯤꯗꯨꯅ ꯃꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯌꯨ꯫ ꯅꯍꯥꯛꯅ ꯑꯇꯤꯌꯥꯗ ꯊꯣꯛꯂꯛꯄꯗ ꯂꯩꯃꯥꯏ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯤꯛꯂꯥ ꯇꯥꯔꯛꯂꯒꯅꯤ꯫ ꯅꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯑꯣꯏꯅ ꯂꯩꯁꯤꯡꯁꯨ ꯂꯩꯀꯥ ꯐꯟꯅ ꯁꯠꯀꯥꯏꯔꯛꯀꯅꯤ꯫ ꯌꯦꯟꯕꯥꯒꯤ ꯊꯨꯝꯂꯕ ꯈꯣꯟꯖꯦꯜꯅ ꯉꯥꯡꯂꯛꯄ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯁꯥꯎꯕꯅ ꯃꯩ ꯏꯛꯂꯕ ꯅꯨꯡꯒꯨꯝ ꯀꯜꯂꯝꯕ ꯅꯨꯃꯤꯠꯀꯤ ꯊꯃꯣꯏ ꯑꯗꯨ ꯄꯦꯠꯊꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ: ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯅꯍꯥꯛꯀꯨꯝꯂꯕ ꯊꯋꯥꯏ ꯄꯥꯟꯕ ꯈꯔꯇꯃꯛ ꯂꯩꯔꯝꯂꯕꯗꯤ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯀꯗꯕꯅꯤꯗꯣ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ, ꯅꯈꯣꯏꯒꯨꯝꯕ ꯑꯁꯤꯗꯤ ꯈꯔꯗꯅꯤꯗꯣ꯫ ꯃꯤꯇꯦꯛ ꯃꯤꯔꯧ ꯈꯪꯂꯕ ꯌꯦꯟꯕꯥ, ꯅꯨꯃꯤꯠꯁꯤ ꯃꯄꯨꯛꯆꯦꯜ ꯑꯣꯜꯂꯦ, ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯅꯤꯡꯂꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛꯀ ꯅꯣꯠꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯊꯨꯡꯅꯕ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯄ ꯑꯣꯏꯔꯦ: ꯍꯦ ꯅꯨꯃꯤꯠ ꯀꯧꯕ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯏꯁꯣꯔꯒꯤ ꯈꯨꯠꯁꯦꯝ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯤꯕ ꯑꯩꯈꯣꯏꯒꯨꯝꯕ ꯄꯤꯛꯂ ꯄꯤꯛꯂꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡ ꯑꯁꯤꯗꯤ ꯁꯣꯏꯗꯅ ꯁꯤꯈ꯭ꯔꯅꯤꯗꯣ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯊꯣꯛꯄꯤꯗ꯭ꯔꯕꯗ ꯌꯦꯟ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯗꯤ ꯃꯔꯝꯆꯠ ꯐꯠꯇ꯭ꯔꯕ ꯂꯝ ꯍꯧꯗꯣꯡꯅ ꯆꯥꯊꯣꯛꯈꯤꯗꯨꯅ ꯄꯨꯡꯃꯨꯠ ꯃꯨꯠꯈ꯭ꯔꯅꯤꯗꯣ꯫ ꯅꯍꯥꯛꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯄꯤꯔꯛꯂꯕꯁꯨ ꯑꯩꯈꯣꯏꯗꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯅꯁꯦꯛ ꯅꯉꯥꯜ ꯎꯕ ꯐꯪꯂꯔꯣꯏ꯫ ꯅꯍꯥꯛꯅ ꯄꯟꯊꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯄꯨꯡꯃꯨꯠ ꯃꯨꯠꯈꯤꯕ ꯇꯥꯔꯦꯗꯣ꯫
ꯑꯗꯨꯅ ꯍꯦꯟꯅ ꯇꯤꯛꯅꯉꯥꯜ ꯆꯥꯎꯔꯕ ꯏꯕꯨꯡꯉꯣ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯅꯍꯥꯛꯇꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯅꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯅꯅꯕ ꯁꯦꯝ ꯁꯥꯍꯧꯔꯦ ꯅꯍꯥꯛꯄꯨ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯣꯛꯄꯤꯔꯛꯂꯅꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯅꯍꯧꯔꯦꯗꯣ ꯅꯨꯃꯤꯠ ꯀꯧꯕ ꯏꯕꯨꯡꯉꯣ ꯑꯗꯨ ꯍꯔꯥꯎ ꯃꯃꯣꯟ ꯇꯧꯔꯛꯂꯦ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯊꯣꯛꯂꯛꯂꯒꯦ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯔꯛꯂꯦ ꯃꯥꯏ ꯄꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯌꯦꯟꯕꯥꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯌꯦꯟꯕꯥꯅ ꯇꯝꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯍꯔꯥꯎꯅꯔꯦ ꯅꯤꯡꯕ ꯀꯥꯏꯔꯨꯔꯕ ꯃꯇꯨꯡꯗ ꯑꯁꯥꯒꯤ ꯃꯉꯥꯜ ꯑꯃ ꯑꯃꯨꯛ ꯎꯔꯛꯂꯦ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯆꯠꯇꯨꯅ ꯍꯣꯠꯅꯔꯨꯕꯗ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯌꯦꯟꯕꯥ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯑꯀꯟꯕꯅꯤ ꯍꯥꯏꯅ ꯊꯥꯒꯠꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯈꯤ ꯅꯨꯃꯤꯠꯁꯤ ꯃꯍꯥꯛꯀꯤ ꯋꯥꯁꯛ ꯉꯥꯛꯄ ꯑꯣꯏꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯣꯛꯂꯛꯈꯤ ꯅꯨꯃꯤꯠꯀꯤ ꯃꯁꯦꯛ ꯃꯉꯥꯜ ꯐꯪꯕ ꯃꯇꯝꯗ ꯇꯨꯛꯊꯗꯨꯅ ꯂꯩꯔꯝꯕ ꯇꯥꯏꯕꯪꯒꯤ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯃꯁꯥ ꯃꯎ ꯏꯇꯦꯛ ꯇꯦꯛꯈꯠꯂꯛꯈꯤ ꯌꯦꯟꯕꯥ ꯑꯗꯨꯁꯨ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯅꯨꯃꯤꯠ ꯊꯣꯛꯂꯛꯀꯗꯧꯔꯦ ꯇꯥꯛꯄ ꯑꯣꯏꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯣꯡꯂꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯅꯩ ꯋꯥꯔꯤ ꯑꯁꯤ ꯂꯩꯕꯗꯒꯤ ꯌꯦꯟꯕꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯅꯨꯃꯤꯠ ꯊꯣꯛꯂꯝꯗꯥꯏ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯈꯣꯡꯂꯤꯕꯅꯤ ꯋꯥꯉꯥꯡ ꯍꯩꯕ ꯍꯥꯏꯕꯁꯤ ꯆꯥꯎꯔꯕ ꯒꯨꯟ ꯑꯃꯅꯤ ꯊꯋꯥꯏ ꯄꯥꯟꯕ ꯀꯅꯥ ꯑꯃꯠꯇꯅ ꯉꯝꯗ꯭ꯔꯕ ꯑꯗꯨꯕꯨ ꯌꯦꯟꯕꯥꯅ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ ꯍꯩꯕꯒꯤ ꯃꯒꯨꯟꯅ ꯅꯨꯃꯤꯠꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯈꯤ ꯃꯊꯪꯗ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯤꯡꯒꯤ ꯑꯋꯥꯡꯕ ꯈꯨꯡꯒꯪ ꯑꯃꯗ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯃꯈꯣꯏꯅ ꯄꯣꯛꯆꯕ ꯃꯆꯥꯁꯤꯡꯒ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯔꯝꯕꯣꯏꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯎꯔꯕ ꯄꯥꯝ ꯑꯃ ꯌꯥꯟꯗꯨꯅ ꯐꯧ ꯆꯦꯡ ꯃꯅꯥ ꯃꯁꯤꯡꯅꯆꯤꯡꯕ ꯊꯥꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯍꯤꯡꯅꯅꯕ ꯍꯣꯠꯅꯖꯔꯝꯕꯣꯏꯔꯦ ꯅꯣꯡꯃꯗꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯗ ꯄꯥꯝ ꯑꯁꯨꯝ ꯌꯥꯟꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯛꯄꯣꯏꯔꯦ ꯄꯥꯝ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯏꯁꯤꯡ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯄꯥꯝꯒꯤ ꯃꯈꯥꯔꯣꯝꯗ ꯈꯔꯗꯪ ꯆꯠꯂꯒ ꯏꯁꯤꯡ ꯀꯣꯝ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨ ꯍꯦꯛ ꯊꯛꯂꯨꯕ ꯃꯤ ꯃꯈꯩꯗꯤ ꯀꯩ ꯑꯣꯜꯂꯤ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ ꯑꯗꯨꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯀꯣꯝ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯊꯛꯅꯗꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯁꯤꯒꯗꯧꯔꯕꯣꯏꯔꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯔꯤꯕ꯭ꯔꯥ ꯑꯩꯍꯥꯛ ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ ꯈꯅꯥꯎ ꯑꯁꯦ ꯈꯔ ꯀꯪꯂꯦ ꯑꯩꯍꯥꯛ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯇꯪ ꯆꯠꯂꯒ ꯏꯁꯤꯡ ꯑꯃꯨꯛꯇ ꯊꯤꯕꯤꯔꯛꯎ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗු ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯗꯗꯤ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯉꯥꯏꯍꯥꯛ ꯈꯥꯡꯂꯣ ꯌꯨꯝꯗ ꯆꯠꯂꯒ ꯊꯛꯂꯁꯤ ꯄꯥꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯀꯣꯝꯗꯨꯒꯤ ꯏꯁꯤꯡꯗꯨꯗꯤ ꯃꯗꯨꯕꯨ ꯍꯦꯛ ꯊꯛꯂꯨꯕ ꯃꯇꯝꯗ ꯀꯩ ꯑꯣꯜꯂꯤ ꯍꯥꯏꯗꯨꯅ ꯊꯥꯏꯅꯗꯒꯤ ꯍꯥꯏꯅꯔꯛꯏ ꯑꯇꯩ ꯃꯐꯝꯗ ꯏꯁꯤꯡꯁꯨ ꯐꯪꯂꯔꯣꯏ ꯆꯠꯂꯨꯔꯅꯨ ꯑꯗꯨꯕꯨ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯈꯧꯔꯥꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯍꯥꯛ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯑꯗꯨꯗꯤ ꯁꯨꯡꯊꯛ ꯊꯛꯂꯣꯏ ꯑꯇꯩ ꯃꯐꯝꯗ ꯂꯩꯔꯝꯕꯇꯃꯛ ꯊꯛꯂꯛꯀꯦ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯏꯁꯤꯡ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯇꯣꯝꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯏꯁꯤꯡ ꯊꯤꯔꯛꯄ ꯃꯇꯝꯗ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯑꯗꯨ ꯃꯗꯨ ꯅꯠꯇꯅ ꯃꯐꯝ ꯀꯩꯗꯁꯨ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯂꯨꯔꯕ ꯊꯔꯣꯏ ꯃꯍꯤ ꯃꯥꯜꯂꯕ ꯏꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯧꯔꯥꯡꯕꯗꯨ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯀꯩ ꯑꯣꯜꯂꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯊꯛꯇꯅ ꯐꯅ ꯀꯨꯏꯅ ꯈꯥꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯈꯧꯔꯥꯡꯃꯟꯕꯗꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ ꯃꯃꯩ ꯊꯪꯗꯗꯤ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯂꯁꯅꯨ ꯍꯦꯛꯇ ꯊꯛꯂꯒꯦ ꯍꯥꯏꯗꯨꯅ ꯀꯣꯝ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯈꯧꯔꯥꯡꯕ ꯀꯣꯛꯅꯅꯕ ꯏꯁꯤꯡ ꯑꯗꯨ ꯊꯛꯆꯤꯜꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯔꯦ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯊꯛꯂꯛꯏ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯊꯛꯂꯛꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯟꯅꯔꯝꯃꯤ
ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯀꯩ ꯈꯔ ꯈꯔ ꯑꯣꯜꯂꯛꯄꯒꯤ ꯈꯨꯗꯝ ꯎꯠꯂꯛꯂꯝꯃꯤ꯫ ꯃꯃꯥꯡꯗ ꯄꯥꯏꯕ ꯍꯌꯤꯡꯅꯆꯤꯡꯕ ꯃꯌꯥꯅ ꯐꯥꯗꯨꯅ ꯆꯥꯊꯣꯛꯄ, ꯃꯁꯥꯗ ꯍꯥꯀꯠꯆꯕꯅꯆꯤꯡꯕ ꯐꯥꯎꯔꯛꯄꯗ ꯀꯩꯒꯨꯝꯅ ꯈꯣꯠꯄ ꯑꯁꯤꯅꯆꯤꯡꯕ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯀꯌꯥꯁꯤ ꯎꯠꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯁꯤ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯊꯛꯂꯨꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯇꯧꯔꯨꯅꯤ? ꯂꯣꯏꯈ꯭ꯔꯕ ꯊꯕꯛꯅꯤ, ꯑꯃꯨꯛ ꯍꯟꯗꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯃꯛ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯖꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯗꯦ ꯍꯥꯏꯅ ꯊꯤꯡꯈꯤꯕ ꯊꯕꯛꯄꯨ ꯃꯤꯅꯝꯗꯨꯅ ꯄꯥꯡꯊꯣꯛꯂꯨꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯅ ꯃꯗꯣꯝ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯑꯀꯤꯕ ꯅꯨꯡꯁꯤꯕ ꯑꯅꯤ ꯌꯥꯅꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯕꯤꯔꯤꯕ꯭ꯔꯥ? ꯑꯩꯍꯥꯛ ꯅꯉꯣꯟꯗ ꯃꯤꯅꯝꯕ ꯋꯥ ꯍꯥꯏꯈ꯭ꯔꯦ꯫ ꯑꯇꯩ ꯃꯐꯝꯗ ꯊꯤꯔꯨꯕꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯐꯥꯎꯕ ꯐꯪꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡꯗꯨ ꯑꯩꯍꯥꯛꯅ ꯈꯧꯔꯥꯡꯃꯟꯕꯅ ꯁꯤꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯊꯛꯂꯨꯔꯦꯗꯣ꯫ ꯑꯩꯍꯥꯛ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯐꯥꯎꯈꯤ꯫ ꯅꯨꯄꯥ ꯑꯗꯨ ꯁꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯂꯥꯏꯕꯛꯇ ꯇꯝꯈꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯄꯥꯝ ꯁꯨꯕꯗꯨ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯃꯇꯩ ꯃꯅꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯔꯛꯂꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯆꯥꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯃꯈꯣꯏꯕꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯄꯤꯖꯔꯒ ꯐꯃꯨꯡꯗ ꯁꯨꯝꯗꯨꯅ ꯇꯨꯝꯍꯜꯂꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯨ ꯆꯥꯛ ꯆꯥꯔꯒ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯃꯇꯣꯝꯇ ꯃꯄꯥꯜ ꯊꯣꯔꯛꯂꯒ ꯀꯩꯒꯨꯝꯅ ꯆꯥꯅꯕ ꯁꯥ ꯎꯆꯦꯛ ꯊꯤꯕ ꯆꯠꯄꯣꯏꯔꯦ꯫ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯩ ꯑꯣꯜꯂꯦ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯀꯩ ꯊꯥꯡꯒꯩꯁꯤꯡꯅꯃꯛ ꯑꯣꯟꯗꯨꯅ ꯅꯥꯔꯛ ꯁꯤꯡꯂꯛꯇ ꯍꯦꯛꯇ ꯆꯠꯈꯤꯕꯁꯨ ꯉꯝꯗꯕꯅꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯃꯤ ꯑꯣꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯑꯍꯤꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯀꯩ ꯑꯣꯟꯗꯨꯅ ꯎꯃꯪ ꯋꯥꯃꯪꯗ ꯃꯆꯤꯟꯖꯥꯛ ꯊꯤꯗꯨꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯋꯥꯅ ꯂꯦꯜꯂꯛꯄꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗ ꯀꯣꯏꯅ ꯃꯆꯤꯟꯖꯥꯛ ꯊꯤꯔꯨꯔꯒ ꯃꯍꯥꯛꯅ ꯆꯥꯒꯗꯧꯕ ꯆꯥꯔꯒ ꯈꯔ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯗꯨꯒ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯜꯂꯛꯄꯗ ꯃꯌꯨꯝꯒꯤ ꯃꯆꯤ ꯑꯃꯗ ꯍꯦꯛ ꯍꯦꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯅꯝꯕꯣꯏꯔꯦ꯫ ꯅꯣꯡꯃꯗꯤ ꯀꯩꯑꯣꯏꯕꯤꯅ ꯃꯤ ꯑꯃ ꯍꯥꯠꯇꯨꯅ ꯆꯥꯔꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯁꯔꯨꯛ ꯈꯔꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯄꯨꯔꯛꯂꯒ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯊꯝꯂꯔꯦ꯫ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯄꯥ ꯄꯥꯈꯠꯅꯈꯤ꯫ ꯀꯩꯑꯣꯏꯕꯤ ꯅꯨꯄꯤꯒꯤ ꯑꯁꯤꯒꯨꯝꯕ ꯁꯥꯔꯝꯆꯠ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡ ꯃꯤꯄꯥꯏꯅꯕ ꯑꯁꯨꯝ ꯄꯣꯛꯅꯔꯛꯇꯨꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛꯄꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯅꯨꯄꯤ, ꯅꯍꯥꯛꯇꯤ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯂꯩꯕ ꯌꯥꯗ꯭ꯔꯦꯗꯣ꯫ ꯅꯥꯔꯛ ꯁꯤꯡꯂꯛꯇ ꯀꯩ ꯑꯣꯟꯗꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨ ꯀꯩ ꯆꯥꯅꯅ ꯑꯣꯟꯗꯨꯅ ꯎꯃꯪꯗ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯅ ꯀꯩ ꯑꯣꯟꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯑꯣꯟꯈꯤꯕ ꯀꯩꯅꯤꯅ ꯃꯆꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯍꯦꯛ ꯍꯦꯛ ꯄꯣꯛꯂꯛꯇꯨꯅ ꯃꯔꯛ ꯃꯔꯛꯇ ꯎꯃꯪꯗꯒꯤ ꯊꯣꯔꯛꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯌꯥꯗꯒ ꯂꯥꯛꯄꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯍꯧꯗꯨꯅ ꯇꯥꯟꯕꯗꯒꯤ ꯀꯩꯑꯣꯏꯕꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯛꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯀꯩ ꯑꯣꯟꯕ ꯀꯣꯝ ꯑꯗꯨ ꯁꯟꯗꯪ ꯃꯆꯤꯅ ꯃꯦꯟꯁꯤꯜꯂꯒ ꯅꯨꯡ ꯑꯍꯨꯝꯈꯛ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯨꯡꯗꯨꯅ ꯃꯤ ꯆꯪꯗꯅꯕ ꯈꯥꯖꯤꯟꯈꯤ꯫ ꯅꯨꯡ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ ꯍꯥꯏꯅꯩ꯫ ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛꯇꯤ ꯇꯧꯔꯨꯗꯕ ꯐꯩ꯫ ꯃꯄꯨꯔꯣꯏꯕꯅ ꯐꯠꯇꯦ ꯊꯛꯂꯨꯅꯨ ꯍꯥꯏꯕ ꯀꯣꯝꯒꯤ ꯏꯁꯤꯡ ꯊꯛꯂꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯀꯩ ꯑꯣꯟꯗꯨꯅ ꯎꯃꯪꯗ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯗ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕꯨꯙꯀꯤ ꯊꯧꯖꯥꯜ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕ ꯅꯨꯄꯥ ꯑꯍꯨꯝꯈꯛ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯂꯧꯁꯤꯡ ꯁꯤꯡꯏ, ꯊꯃꯣꯏ ꯁꯦꯡꯏ, ꯃꯊꯧꯅꯥ ꯂꯩ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯅꯤꯡꯊꯧ ꯈꯜꯂꯤ꯫
ꯅꯤꯡꯊꯧꯅꯁꯨ ꯃꯈꯣꯏꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯈꯪꯂꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯂꯥꯟꯗꯥꯔꯛꯄ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯧꯈꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯔꯨꯞ, ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯊꯧꯅꯥ ꯑꯩꯍꯥꯛ ꯂꯣꯏꯅ ꯈꯪꯂꯦ꯫ ꯍꯟꯗꯛ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤ ꯅꯈꯣꯏ ꯑꯍꯨꯝꯅ ꯃꯥꯏꯊꯤꯕ ꯄꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯉꯝꯕꯗ ꯅꯈꯣꯏ ꯑꯍꯨꯝꯗ ꯑꯩꯍꯥꯛꯀꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯒꯅꯤ꯫ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯍꯟꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯍꯔꯥꯎꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯟ ꯂꯣꯏꯔꯕ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯍꯥꯏꯅꯈꯤꯕꯒꯤ ꯋꯥ ꯉꯥꯛꯇ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯒ ꯈꯠꯅꯕꯗꯒꯤ ꯃꯔꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯃꯪ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯍꯤꯡ ꯌꯥꯔꯦꯛꯂꯝꯕꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯑꯅꯤ ꯑꯃꯅ ꯇꯨꯝꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯔꯕ ꯑꯗꯨꯅ ꯁꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯝꯗꯅ ꯁꯨꯝ ꯁꯪꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯅꯣꯡꯌꯥꯏ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯕꯨꯠ ꯑꯃ ꯊꯣꯔꯛꯄ ꯑꯣꯏꯔꯦ꯫ ꯕꯨꯠ ꯑꯗꯨꯅ ꯅꯍꯥ ꯑꯗꯨꯗ ꯁꯦꯡꯒꯥꯎ ꯑꯃ ꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯦ, ꯁꯦꯡꯒꯥꯎ ꯑꯁꯤ ꯂꯧ꯫ ꯃꯁꯤꯗꯒꯤ ꯅꯍꯥꯛꯅ ꯂꯧꯊꯣꯛꯅꯤꯡꯕ ꯁꯦꯜ ꯀꯌꯥ ꯂꯧꯊꯣꯛꯎ꯫ ꯂꯧꯊꯣꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯕꯨꯠ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯇꯨꯝꯂꯝꯕ ꯅꯨꯄꯥ ꯑꯅꯤꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯕꯨꯠ ꯊꯦꯡꯅꯔꯨꯕ ꯅꯍꯥ ꯑꯗꯨꯅ ꯍꯥꯏꯗꯣꯛꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯏꯃ ꯑꯗꯨꯅ ꯁꯪꯂꯒ ꯑꯍꯜꯒ ꯅꯍꯥꯒꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯉꯔꯥꯡꯒꯨꯝꯅ ꯅꯣꯡꯌꯥꯏ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯕꯨꯠ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯂꯒ ꯁꯪꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯑꯃ ꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯦ, ꯃꯁꯤꯗ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯎꯅꯤꯡꯕ ꯄꯨꯝꯅꯃꯛ ꯎꯕ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯀꯅꯨ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯕꯨꯠ ꯑꯗꯨ ꯑꯗꯨꯃꯛ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯇꯨꯝꯂꯝꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯕꯨꯠ ꯊꯦꯡꯅꯔꯨꯕ ꯃꯤ ꯑꯗꯨꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯦ꯫ ꯃꯊꯪꯒꯤ ꯑꯍꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕ ꯑꯗꯨꯅ ꯁꯪꯂꯒ ꯅꯍꯥ ꯑꯅꯤꯗꯨꯅ ꯇꯨꯝꯂꯝꯕꯣꯏꯔꯦ꯫ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯕꯨꯠ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯔꯛꯇꯨꯅ ꯁꯟ ꯃꯆꯤꯅ ꯁꯥꯕ ꯁꯤꯡꯒꯥ ꯑꯃ ꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯤꯡꯒꯥ ꯑꯁꯤ ꯍꯦꯛ ꯈꯣꯡꯕ ꯃꯇꯝꯗ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯇꯤꯜꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯨꯠ ꯑꯗꯨ ꯑꯗꯨꯃꯛ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯍꯜ ꯑꯗꯨꯅ ꯃꯔꯨꯞ ꯅꯍꯥ ꯑꯅꯤ ꯑꯗꯨꯗ ꯋꯥꯐꯝ ꯑꯗꯨ ꯇꯝꯊꯣꯛꯂꯦ꯫ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯠꯂꯥꯏ ꯑꯍꯨꯝꯗꯨ ꯄꯨꯔꯗꯨꯅ ꯂꯝꯀꯣꯏꯕ ꯑꯍꯨꯝ ꯑꯗꯨ ꯑꯋꯥꯡ ꯄꯥꯡꯅ ꯑꯁꯨꯝ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯒ ꯃꯇꯥ ꯆꯥꯕ ꯃꯐꯝ ꯌꯦꯡꯂꯒ ꯃꯤꯇ꯭ꯔꯪꯒꯤ ꯁꯦꯡꯒꯥꯎꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯌꯥꯝꯅ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯃ ꯁꯥꯔꯦ꯫ ꯃꯤꯅꯥꯏ ꯃꯤꯁꯦꯜꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨം ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ꯫ ꯅꯣꯡꯃ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯔꯛꯄ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯆꯥꯛꯀꯧꯔꯦ꯫ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯆꯥꯛ ꯆꯥꯕ ꯂꯥꯛꯈꯤꯕꯤ ꯑꯁꯤꯡꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯟꯕꯣꯏꯔꯦ, ꯏꯄꯥꯅ ꯇꯥꯟꯊꯣꯛꯈꯤꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯁꯤꯅ ꯑꯁꯨꯛ ꯊꯨꯅ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯤꯕ ꯑꯁꯤ ꯃꯔꯝ ꯑꯃ ꯂꯩꯕ ꯇꯥꯏ꯫ ꯃꯁꯤ ꯈꯜꯂꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯆꯥꯛ ꯑꯃꯨꯛ ꯀꯧꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯁꯥꯗ ꯈꯨꯠꯂꯥꯏ ꯑꯍꯨꯝꯈꯛ ꯏꯊꯥ ꯊꯥꯗꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯤꯡꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯣ, ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯁꯣꯏꯗꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯇꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯈꯛ ꯊꯥꯗꯣꯛꯇ꯭ꯔꯤꯕꯅꯤꯀꯣ꯫ ꯃꯗꯨꯗꯒꯤ ꯃꯖꯥꯏ ꯏꯕꯦꯝꯃ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯑꯍꯨꯝ ꯑꯗꯨ ꯂꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯗꯨꯅ ꯄꯣꯊꯥꯔꯤꯉꯩ ꯑꯗꯨꯗ ꯆꯞ ꯃꯥꯟꯅꯕ ꯑꯍꯨꯝꯈꯛ ꯁꯥꯔꯒ ꯊꯝꯖꯤꯜꯂꯦ꯫ ꯑꯁꯦꯡꯕ ꯑꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯁꯨ ꯃꯆꯥꯅꯨꯄꯤꯁꯨ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯁꯨ ꯑꯃꯠꯇ ꯎꯗꯕ ꯑꯗꯨꯗ ꯉꯛꯂꯗꯨꯅ ꯎꯅꯤꯡꯕꯇ ꯎꯕ ꯉꯝꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯨꯠ ꯁꯤꯟꯗꯣꯛꯈ꯭ꯔꯕꯅꯤꯅ ꯀꯔꯤꯃꯠꯇꯁꯨ ꯎꯗ꯭ꯔꯦꯗꯣ꯫ ꯁꯤꯡꯒꯥ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯈꯠꯇꯨꯅ ꯈꯣꯡꯂꯨꯕ ꯃꯇꯝꯗꯁꯨ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯇꯞ ꯇꯥꯅ ꯐꯨꯍꯜꯂꯒ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯂꯝꯕꯤ ꯀꯥꯏꯅꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ
thawai hingnanaba chenakre makha pangna chatkhiba naha aduna numit tathokhiba adudagi haibi makhong amada leknanaba sem sarami chak laman khiduna paliba haibi adu ama heklaga kok chathoklure haibi adu charuba matamda naha adugi manatondo asum sangdorakle manatondo thingba yadana jiri jiri asum sangdorakpana awang pangna chatkhiba marup aniduna lairiba mafam adu yaukhre angakpa thawdo adu uba matamda makhoi anina natongi khongul liduna asum lakpa matamda haibi makhongda nupa ama manaton sangdokkhibagi arumba amadi anaba maichak khangba ngamdraduna laimaida ona thoina khanglamba adu thengnarure hangnarakpada makhoigi marup naha aduni haiba khangle numit adugi ahing aduma makhoi haibi makhong aduda aduma ahing leklammi athengba ahing nongyai yorokpa matamda hana khongnang makhongda thengnakiba but adu amuk hanna thorakle wari sanaraba matungda but aduna manaton sangdokniba nupa aduda haibi akangba machet ama pijaba matamda manaton asangba adu asum tension khiduna hanagi phibamda pop taraboire thawdo adu uba matamda makhoi ahumak yamna haraure madudagidi makhoina but aduda haukhiba thawdok pumnamak tamduna pauk tahalle buttuna takpa matung ina haibi asangba kharaga akangba kharaga puraduna ningthau machanupigi mafamda laman khumnabagidamakta konung tana lakle konung maya yorokpada marup ahum adu yum amada lektuna laire aduga konunggi chak thongba nupa amada lona ngangnaraga ningthau machanupigi chakluk aduda masak uhandana haibi asangba machet ama hapchilhalle haibi asangba machet ama yaukhiba chak adu charubadagi ningthau machanupigi manatondu khanghaudana pangsangda sangdoraklammi ningthau machanupidu manaton sangdokpagi anaba khangba ngamdraduna ayo haiduna phamungda ona thoina khanglaboire pau asi laibak pumba tanare ningthongna laibak sinthungna lauthoklammi naton sangdokpagi akiba phanglaba laina asibu layengduna phahanba ngamba tamba nupa aduda ningthaugi majaibe maluhongani wafam asi taba matamda marup ahum tanaraga naha adubu maibo oina ningthau machanupigi anaba layeng lunaba thakre naha asina ningthaugi konung manungda changlaklaga ningthauda asumna hangatcharami nacha ibe magi anaba asi laibak amukta yengjagedo ningthauna harauna taram oklaga asumna hairaklami yengbiyu oja amaiba laibak asigi maiba phana yamna laktunasu yengkhrabani adubu kari amata kanade aihaki ichanupi mathantani aihakna mahakpu ichanupi nupa animak saktuna yokcharakpanido mahakna mangkhrabadi ningthau aihakti loiredo mahaki thawai asi oja amaibana amuktadi kanbiyudo layengba haure naha maibana maibagi haunabigi matung ina khayom lakpa zaban thaban chingba taure madudasu anabasi phaba ngamdre maibana asuna hairaklammi nacha ibe magise yamna luba anaba haibadu oire pak phau haiba yaroidori ibe mana minam sori tawduna migi mapot khara laururaba male madugi langjaruba maral aduna maram oiraduna anaba asi phaba yararoi wafam asi tabada ningthau machanupi adu ikairap tawna mahangna lauruba mitrangi pochei sing adu loina pithorakle madu phanglaba matungda maiba sariba naha aduna mamal yamlaba hidaki maongda haibi akangba khara puthoraktuna pijare madu hek chabadagi ningthau machanupigi sanglamba manaton adu asum tensilaktuna hanagi maong aduda karisu kaidana hanjinkhre madu ubada ningthau amadi angam athau pumnamak yamna harauna khi marup ahum madu ningthaugi mana mathum amatta laudana laibak koiba chatkhi aranba thabaki mahaidi awaba ikaiba nangba nattana atei karisu oide haibagumna ningthaugi machanupi adu
ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯑꯋꯥꯕ ꯑꯃꯗꯤ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯈꯤꯗꯣ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯇꯅ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫